ꯍꯥꯎꯅꯕꯒꯤ ꯌꯨꯝꯗ ꯆꯥꯕꯅꯤꯅꯀꯣ ꯏꯍꯨ ꯈꯔ ꯍꯥꯎꯅꯕ ꯇꯧꯔꯒ ꯃꯤꯉꯣꯟꯗꯁꯨ ꯄꯤꯗꯣꯏꯅꯤꯅ ꯍꯥꯎꯏ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏ ꯃꯌꯥꯝ ꯅꯍꯥꯟ ꯑꯩꯒꯤ ꯀꯥꯔꯄꯦꯠꯇꯣ ꯊꯧ ꯂꯩꯇꯕ ꯌꯥꯝꯅ ꯁꯥꯔꯨꯕꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯑꯦ ꯑꯩꯗꯤ ꯊꯥꯗꯕꯅ ꯍꯦꯟꯅ ꯅꯥꯜꯂꯦꯅꯅꯦ ꯑꯁ ꯈꯨꯠꯁꯥꯁꯦ ꯍꯨꯃꯥꯡ ꯌꯥꯝ ꯎꯔꯦ ꯈꯨꯠꯁꯥ ꯑꯃꯅꯤ ꯍꯥꯏꯗꯤ ꯊꯥꯗꯕꯅ ꯍꯦꯟꯅ ꯅꯥꯜꯂꯦꯅꯅꯦ ꯅꯥꯟꯁꯨ ꯅꯥꯜꯂꯦꯕ ꯊꯥꯗꯕꯅ ꯍꯦꯟꯅꯅꯦ ꯑꯗꯨ ꯆꯨꯝꯁꯨ ꯆꯨꯝꯃꯦꯕ ꯊꯥꯗꯕꯅ ꯍꯦꯟꯅ ꯅꯥꯟꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯒ ꯑꯩꯗꯤ ꯋꯥꯏꯁꯨ ꯌꯥꯝꯅ ꯆꯤꯟꯗꯣꯔꯦꯕ ꯑꯗꯩ ꯈꯣꯡ ꯊꯥꯕ ꯃꯇꯝꯗꯁꯨꯅꯦ ꯈꯨꯠꯁꯥ ꯑꯃ ꯀꯥꯔꯄꯦꯠꯁꯦ ꯑꯗꯨ ꯏꯅꯝꯊꯥꯗꯕꯨꯗꯤ ꯑꯣꯏꯔꯕꯨꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯅꯦ ꯑꯗꯨꯏꯁꯨ ꯊꯥꯗꯕꯅ ꯐꯔꯅꯤ ꯑꯉꯥꯡꯁꯤꯡꯅ ꯄꯣꯠ ꯑꯃ ꯊꯥꯗꯔꯁꯨꯅꯦ ꯀꯥꯔꯄꯦꯠꯁꯦ ꯄꯨꯔ ꯀꯟꯊꯣꯛꯄ ꯃꯊꯧ ꯇꯥꯗꯣꯔꯦꯕ ꯉꯥꯏꯍꯥꯛꯇꯪ ꯊꯥꯅ ꯊꯝꯕꯗꯐꯧꯅ ꯋꯥꯕꯅ ꯂꯣꯏꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯦ ꯊꯥꯔꯔꯣꯏꯒꯦ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯗ꯭ꯌꯨꯇꯤꯗꯩ ꯂꯥꯛꯑꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯅꯊꯧ ꯂꯩꯇꯕꯗ ꯅꯪ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯅ ꯂꯩꯔꯤꯔ ꯍꯥꯏꯗꯅꯅꯦ ꯊꯥꯔꯨꯅꯨ ꯍꯥꯏꯅ ꯑꯗꯣ ꯊꯥꯗꯕꯅꯁꯨ ꯐꯔꯦꯅ ꯈꯜꯂꯦ ꯑꯗꯨꯏꯁꯨ ꯑꯩꯅꯅꯦ ꯅꯍꯥꯟꯗꯤ ꯕꯣꯔꯗꯔꯁꯦ ꯃꯄꯥꯟꯗ ꯆꯠꯂꯝꯕꯗꯣ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯂꯣꯏꯁꯟꯕ ꯌꯥꯕꯗꯣ ꯑꯩꯈꯣꯏ ꯃꯄꯥ ꯉꯥꯡꯉꯕꯅꯤꯅꯅꯦ ꯃꯤꯅ ꯁꯨꯝ ꯀꯣꯃꯦꯟꯗꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤꯅꯅꯦ ꯇꯧꯅꯤꯡꯕꯗꯣ ꯄꯣꯛꯇ꯭ꯔꯦꯕ ꯑꯗꯨꯏꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯇꯨꯝꯅꯈ꯭ꯔꯒ ꯑꯉꯥꯡꯁꯤꯡ ꯇꯨꯝꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯔꯨꯅ ꯂꯥꯟ ꯇꯧꯔꯝꯃꯒ ꯆꯠꯈ꯭ꯔꯤꯅꯦ ꯌꯦꯡꯉꯨ ꯑꯗꯣ ꯃꯣꯏ ꯇꯨꯝꯅꯔꯤꯉꯩꯗ ꯑꯩꯅ ꯈꯣꯞꯆꯜꯂꯕꯅꯦ ꯑꯗꯨꯝꯅꯦ ꯃꯄꯥꯟꯁꯦ ꯈꯣꯞꯄꯅꯗꯤ ꯁꯨꯝ ꯈꯔ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯈꯟꯖꯕꯅꯦ ꯑꯗꯣ ꯁꯤꯗ ꯊꯥꯗ꯭ꯔꯒꯁꯨ ꯑꯩꯅ ꯈꯜꯂꯤ ꯌꯨꯝꯗ ꯄꯨꯔꯁꯨ ꯍꯥꯏꯅꯅꯦ ꯌꯨꯝꯗ ꯆꯠꯄꯗ ꯄꯨꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯣꯐꯥ ꯃꯈꯥꯗꯒ ꯊꯥꯔꯁꯨ ꯐꯔꯦ ꯊꯥꯗ꯭ꯔꯁꯨ ꯐꯔꯦ ꯑꯗꯨꯒꯩꯗꯤ ꯅꯠꯇ꯭ꯔꯦ ꯁꯨꯝ ꯄꯔꯨꯒꯤ ꯕꯥꯔꯗꯦꯁꯨ ꯌꯧꯔꯛꯇꯣꯔꯦ ꯁꯨꯝ ꯑꯉꯥꯡ ꯂꯥꯛꯄ ꯃꯌꯥꯝꯗꯨꯗꯤ ꯃꯈꯥꯗ ꯁꯨꯝ ꯐꯝꯍꯟꯗꯣꯏꯁꯤꯔꯨꯀꯣ ꯁꯨꯃꯥꯏꯅ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯊꯥꯔꯒ ꯐꯝꯃꯁꯨ ꯑꯗꯨꯝ ꯌꯥꯏꯗꯅ ꯑꯗꯨꯅ ꯁꯨꯝ ꯈꯥꯏꯕꯣꯛꯁꯤꯃꯗꯤ ꯃꯄꯥꯟꯁꯦ ꯈꯣꯞꯆꯜꯂꯦ ꯈꯥꯏꯕꯣꯛ ꯑꯃ ꯂꯩꯔꯦ ꯑꯁꯤꯗꯤ ꯈꯣꯞꯄꯔꯣꯏꯕꯅꯦ ꯑꯗꯣ ꯃꯄꯥꯟꯁꯦ ꯈꯣꯞꯄꯗꯒꯤꯗꯤ ꯈꯪꯗꯦ ꯃꯌꯥꯝꯅꯗꯤ ꯐꯖ ꯐꯖꯗꯕ ꯑꯗꯣ ꯑꯁꯨꯝ ꯑꯩꯅꯗꯤ ꯃꯄꯥꯟꯁꯦ ꯁꯨꯝ ꯐꯖꯔ ꯃꯥꯜꯂꯦꯅ ꯈꯜꯂꯦꯕ ꯁꯤꯅꯦꯕ ꯑꯗꯨꯏꯗꯤ ꯄꯣꯠ ꯑꯃ ꯇꯥꯔꯦ ꯑꯃꯨꯛ ꯀꯟꯊꯣꯛꯄꯗꯁꯨꯅꯦ ꯁꯥꯊꯤꯅ ꯋꯥꯈ꯭ꯔꯖꯥꯅꯤ ꯁꯨꯃꯥꯏꯅ ꯐꯠꯇꯕꯒꯁꯦ ꯑꯩꯈꯣꯏ ꯄꯔꯨꯅ ꯆꯣꯡꯈꯠꯇꯅ ꯇꯧꯔꯝꯃꯤꯅꯤ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯈꯣꯞꯄꯕꯅꯤꯅ ꯕ꯭ꯂꯨ ꯃꯆꯨꯁꯤꯅꯅꯦ ꯑꯁꯨꯝ ꯀꯩꯅꯣ ꯑꯣꯏꯔꯕꯅꯦ ꯀꯥꯔꯄꯦꯠꯁꯤꯒ ꯑꯗꯨꯝ ꯃꯦꯆꯤꯡꯗꯤ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯣꯠꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯔꯨꯁꯤꯅꯅꯦ ꯑꯩꯅꯅꯦ ꯁꯣꯅꯨꯁꯦ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯥꯔꯄꯦꯠꯁꯦ ꯄꯨꯊꯣꯛꯑ ꯊꯝꯕ ꯐꯣꯠꯀꯦ ꯍꯥꯏꯗꯅ ꯑꯗꯣ ꯁꯣꯅꯨ ꯂꯥꯛꯑ ꯆꯥꯛ ꯆꯥꯔꯤ ꯀꯣꯟ ꯐꯦꯡꯉꯤꯉꯩꯗ ꯂꯣꯏꯅ ꯆꯞꯊꯠꯇꯅ ꯂꯣꯏꯔꯝꯃꯦ ꯀꯥꯇꯤꯁꯤꯅ ꯆꯞꯊꯠꯂꯝꯃꯒ ꯃꯇꯠ ꯁꯨꯃꯥꯏꯅ ꯃꯇꯠ ꯇꯧꯔꯒꯅꯦ ꯑꯗꯣ ꯐꯣꯠꯂꯛꯏꯅꯤꯁꯦ ꯂꯣꯏꯅ ꯍꯧꯖꯤꯛꯇ ꯑꯗꯣ ꯑꯩꯅ ꯄꯔꯨꯗ ꯉꯥꯡꯉ ꯇꯨꯝꯖꯈ꯭ꯔꯦ ꯃꯥꯕ ꯀꯦꯟꯆꯤ ꯀꯔꯤꯒꯤ ꯃꯈꯥ ꯊꯝꯃꯝꯃꯤꯅꯣ ꯑꯩꯅ ꯑꯗꯨꯅ ꯀꯊꯠꯂꯤꯅꯦ ꯑꯁꯤ ꯇꯔꯥ ꯊꯝꯃꯤ ꯅꯦꯜ ꯀꯇꯔ ꯄꯨꯊꯣꯛꯑꯝꯃꯦ ꯑꯗꯨꯒꯩꯗꯤ ꯃꯥꯔꯀꯔꯁꯤꯅ ꯀꯩꯗꯧꯅꯤ ꯃꯈꯥꯁꯦ ꯖꯦꯛꯁꯜꯂꯝꯃꯦ ꯐꯃꯨꯡꯗꯒꯁꯨ ꯃꯌꯥꯝꯅꯤ ꯃꯥꯅ ꯇꯧꯔꯝꯃꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯗꯁꯨ ꯖꯦꯛꯁꯜꯂꯝꯃꯦ ꯁꯤ ꯌꯦꯡꯉꯨ ꯈꯨꯠꯁꯥꯡ ꯑꯝꯇ ꯖꯦꯛꯁꯟꯅ ꯂꯩꯔꯝꯃꯦ ꯌꯦꯡꯉꯨ ꯑꯗꯩ ꯁꯣꯝꯗꯁꯨ ꯌꯦꯡꯉꯨ ꯃꯄꯥꯒꯤ ꯐꯨꯔꯤꯠꯇꯒ ꯖꯦꯛꯁꯟꯅꯒ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯄꯔꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕ ꯑꯩ ꯈꯪꯉꯦ ꯂꯥꯡꯉꯤꯉꯩꯗꯤ ꯑꯗꯨꯝ ꯃꯥ ꯂꯥꯡꯉꯦ ꯂꯩꯗꯤ ꯃꯥ ꯀꯔꯤꯝꯇꯤ ꯇꯧꯗꯦꯅ ꯈꯜꯂꯦꯕ ꯑꯗꯨꯒꯅꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕ ꯑꯩ ꯈꯪꯉꯦ ꯃꯥꯁꯦ ꯀꯩꯅꯣꯝꯗꯤ ꯇꯧꯔꯝꯗꯣꯔꯕꯅꯦ ꯍꯥꯏꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯗꯤ ꯀꯤꯔꯦ ꯑꯗꯨꯅ ꯂꯣꯏꯅ ꯂꯪꯁꯤꯁꯨ ꯆꯞꯊꯠꯇꯅ ꯂꯣꯏꯔꯝꯃꯦ ꯏꯐ ꯂꯪꯁꯤꯁꯨ ꯌꯥꯔꯔꯣꯏꯕ ꯃꯇꯠ ꯊꯗꯜꯂꯝꯃꯕꯅꯤꯅ ꯃꯥꯔꯀꯔꯁꯤꯅ ꯖꯦꯛꯁꯟ ꯇꯧꯔꯝꯃꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯊꯤꯅ ꯉꯥꯡꯉꯦꯗꯣ ꯁꯣꯝꯗ ꯇꯨꯡꯉꯨꯔꯦ ꯃꯌꯥꯝꯕ ꯃꯣꯏ ꯑꯅꯤ ꯁꯤ ꯔꯨꯝꯁꯤꯗꯤ ꯁꯥꯊꯤꯅ ꯁꯥꯏꯕ ꯅꯨꯡꯁꯥꯁꯦ ꯌꯦꯡꯉꯨ ꯏꯃꯥ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯛꯑꯕꯅꯤ ꯄꯨꯡ 3:30 ꯇꯥꯔꯛꯑꯕꯅꯤ ꯅꯨꯡꯁꯥꯁꯦ ꯌꯦꯡꯉꯨ ꯃꯈꯥꯗ ꯐꯨꯔꯤꯕ ꯅꯨꯡꯁꯥꯒꯁꯦ ꯌꯦꯡꯉꯨ ꯏꯃꯥ ꯈꯨꯠꯁꯥ ꯑꯃꯅꯤ ꯅꯨꯡꯁꯥꯁꯦ ꯃꯄꯥꯟꯗ ꯖꯛ ꯂꯥꯎꯔꯦ ꯑꯁꯤ ꯑꯩ ꯐꯤꯒꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯒꯨꯝꯕ ꯐꯤꯒꯁꯦ ꯃꯆꯨ ꯀꯣꯛꯊꯈꯤꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯦꯠꯀꯤ ꯐꯤꯗꯨꯅꯅꯦ ꯁꯥꯏꯕꯧ ꯈꯟꯖꯟꯒꯦ ꯇꯧꯕ ꯑꯗꯨꯏꯗꯤ ꯃꯄꯥꯟꯂꯣꯝꯗꯁꯨ ꯃꯤ ꯎꯔꯩꯌꯦꯕ ꯅꯨꯡꯉꯥꯏꯇꯦꯕꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯟꯖꯜꯂꯦ ꯅꯨꯡꯁꯤꯠ ꯆꯪꯉꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯅꯦꯠꯀꯤ ꯈꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯅꯅꯦ ꯄꯔꯗꯥ ꯈꯤꯇꯪ ꯅꯦꯝꯂꯞꯅ ꯇꯧꯔꯒꯅꯦ ꯑꯁ ꯈꯨꯠꯁꯥꯁꯤꯗꯤ ꯌꯦꯡꯉꯨ ꯑꯁꯤ ꯈꯤꯇꯪ ꯃꯝꯊꯈ꯭ꯔꯦ ꯅꯨꯡꯁꯥꯁꯦ ꯏꯃꯥ ꯈꯨꯠꯁꯥ ꯑꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯔꯪ ꯀꯟꯊꯣꯛꯑꯒ ꯇꯥꯁꯜꯂꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯏ ꯃꯊꯛꯇ ꯌꯧꯈꯤꯗꯧꯔꯕꯅꯦ ꯑꯗꯣ ꯇꯪꯈꯥꯏ ꯑꯃꯅ ꯁꯣꯝꯗ ꯂꯩꯔꯦ ꯑꯁꯤꯗꯤ ꯈꯣꯞꯄꯔꯣꯏ ꯑꯁꯤꯗꯤ ꯑꯗꯨꯝ ꯈꯣꯞꯆꯜꯂꯒ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯐꯛ ꯑꯗꯨꯃꯥꯏꯅ ꯃꯑꯣꯡꯅꯦ ꯌꯥꯔꯦ ꯊꯥꯔꯦ ꯐꯔꯦ ꯊꯥꯗ꯭ꯔꯦ ꯐꯔꯦ ꯑꯩꯅ ꯁꯨꯝ ꯈꯜꯂꯨꯔꯕꯅꯤꯅ ꯁꯨꯝ ꯇꯧꯁꯜꯂꯦꯕ ꯑꯁ ꯃꯄꯥꯟꯒꯁꯦ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯃꯄꯥꯟꯁꯦ ꯑꯗꯨꯝ ꯐꯖꯔꯦ ꯁꯤꯒꯤꯗꯤ ꯌꯦꯡꯉꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯅꯝꯁꯟꯈ꯭ꯔꯒꯦ ꯄꯤꯛꯅ ꯇꯥꯁꯜꯂꯒ ꯅꯝꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯍꯧꯖꯤꯛ ꯋꯥꯏ ꯁꯤꯠꯆꯜꯂꯅꯤ ꯄꯨꯡ ꯆꯥꯏꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯄꯔꯨꯅ ꯆꯨꯝꯈ꯭ꯔꯦ ꯀꯔꯤꯒꯤ ꯃꯈꯥꯗ ꯊꯝꯃꯝꯃꯤꯅꯣ ꯑꯗꯨꯅ ꯀꯠꯊꯠꯂꯤꯅꯦ ꯍꯥꯏꯁꯤꯅꯦ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏ ꯄꯔꯨꯗ ꯑꯩꯈꯣꯏ ꯁꯣꯅꯨꯗ ꯉꯥꯡꯉꯨꯔꯗꯤ ꯑꯩꯈꯣꯏ ꯁꯣꯅꯨ ꯅꯣꯟꯊꯅ ꯇꯨꯃꯤꯟꯅ ꯂꯩꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯔꯨꯗ ꯉꯥꯡꯉꯨꯔꯗꯤ ꯃꯥ ꯑꯣꯏꯅ ꯉꯥꯡꯈꯠꯂꯛꯀꯅꯦꯕ ꯑꯩ ꯁ꯭ꯀꯨꯜ ꯆꯦꯜꯂꯤꯁꯤꯁꯨꯅꯦ ꯅꯨꯡꯇꯤꯒꯤ ꯈꯟꯅꯔꯒ ꯂꯥꯛꯏ ꯃꯤ ꯈꯟꯅꯩꯁꯦ ꯃꯥꯒ ꯈꯟꯅꯕꯁꯨ ꯅꯠꯇ꯭ꯔꯁꯨꯅꯦ
ꯃꯤꯉꯣꯟꯗ ꯃꯤꯅ ꯐꯨꯔꯒꯅꯦ ꯃꯥꯅ ꯑꯗꯨ ꯐꯨꯕꯤꯔꯨꯗꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯦꯝꯅ ꯍꯥꯏꯅꯦ ꯅꯨꯡꯇꯤꯒꯤ ꯔꯥꯖꯗꯤꯞꯁꯤ ꯈꯟꯅꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯅ ꯁꯨꯝ ꯇꯞ ꯇꯞꯅ ꯇꯧꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯒꯅꯤꯗꯣ ꯃꯦꯝꯅꯁꯨ ꯁꯨꯝ ꯍꯥꯏꯔꯝꯒꯅꯦꯕ ꯇꯧꯅꯨ ꯍꯥꯏꯅ ꯑꯗꯣ ꯃꯊꯟꯗꯒ ꯆꯩꯅ ꯐꯨꯕꯖꯥꯠꯅꯤ ꯑꯗꯣ ꯄꯔꯨꯅ ꯂꯥꯛꯑꯒ ꯃꯥꯏ ꯃꯊꯨꯟꯗ ꯐꯨꯏ ꯀꯥꯏꯅ ꯃꯥ ꯇꯝꯃꯔꯤꯕ ꯑꯗꯣ ꯃꯦꯝꯗꯨꯅꯁꯨ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯄꯦꯔꯦꯟꯁꯇꯒ ꯇꯥꯛꯑꯝꯃꯗꯤ ꯈꯣꯠꯂꯗꯤ ꯍꯥꯏꯅ ꯃꯣꯏꯅ ꯑꯃꯨꯛ ꯁꯨꯇꯤ ꯂꯧ ꯆꯠ ꯃꯇꯝꯗ ꯍꯥꯏꯌꯦ ꯅꯨꯡꯇꯤꯒꯤ ꯔꯥꯖꯗꯤꯞꯁꯦ ꯈꯟꯅꯩ ꯃꯉꯣꯟꯗ ꯐꯨꯗ꯭ꯔꯁꯨꯅꯦ ꯃꯤꯉꯣꯟꯗ ꯐꯨꯔꯁꯨ ꯃꯥꯅ ꯆꯪꯁꯤꯜꯂꯒ ꯐꯨꯔꯤꯕ ꯃꯤꯗꯨꯒꯤ ꯀꯩꯅꯣꯗꯨꯒꯗ ꯐꯨꯏꯌꯦ ꯍꯥꯏꯗꯤ ꯐꯨꯕ ꯃꯤꯗꯨꯒꯗ ꯑꯃꯨꯛꯅꯦ ꯐꯨꯔꯤꯕꯅꯦ ꯑꯩꯈꯣꯏ ꯄꯔꯨꯅ ꯑꯃꯨꯛ ꯑꯗꯨꯅ ꯔꯥꯖꯗꯤꯞꯁꯦ ꯂꯦꯞꯍꯜꯂꯒ ꯊꯝꯃꯦ ꯑꯗꯣ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯑ ꯑꯃ ꯍꯥꯏꯕ ꯃꯥ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯂꯦꯞꯍꯜꯂꯒ ꯊꯝꯃꯦ ꯑꯩꯅ ꯅꯪ ꯀꯔꯤꯒꯤ ꯂꯝ ꯍꯦꯜꯂꯤꯅꯣ ꯍꯥꯏꯕ ꯍꯌꯦꯡꯗꯤ ꯂꯝ ꯍꯦꯜꯂꯔꯣꯏꯗꯤ ꯍꯥꯏ ꯆꯠꯈ꯭ꯔꯒ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯁꯨꯝ ꯀꯝꯄ꯭ꯂꯦꯟ ꯇꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯣꯅꯨꯗꯤ ꯅꯤꯡꯉꯝꯖꯗꯦ ꯍꯥꯏꯕ ꯃꯥꯗꯤ ꯉꯥꯡꯕ ꯈꯣꯠꯄ ꯃꯤꯉꯣꯟꯗ ꯀꯔꯤꯝ ꯇꯧꯖꯗꯦ ꯃꯉꯣꯟꯗ ꯉꯥꯡꯉꯨꯔꯗꯤ ꯅꯣꯟꯊ ꯂꯩꯅꯦ ꯍꯥꯏꯕ ꯑꯇꯣꯝꯕꯁꯦ ꯉꯥꯡꯉꯨꯔꯗꯤ ꯃꯥ ꯑꯣꯏꯅ ꯉꯥꯡꯈꯠꯂꯛꯀꯅꯤ ꯑꯩꯈꯣꯏꯗ ꯆꯥꯎꯔꯒꯗꯤ ꯀꯩꯗꯧꯗꯣꯏꯕ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯔꯅꯤ ꯃꯣꯏ ꯑꯅꯤꯁꯦ ꯁꯣꯅꯨꯅ ꯍꯧꯖꯤꯛꯐꯥꯎ ꯋꯥ ꯉꯥꯡ ꯉꯝꯖꯗꯦꯕ ꯄꯪꯁꯨ ꯄꯪꯉꯦ ꯑꯩꯈꯣꯏ ꯁꯣꯅꯨꯁꯤꯅꯅꯦ ꯑꯗꯨꯒꯩꯗꯤ ꯄꯔꯨꯁꯤꯅ ꯀꯩꯗꯧꯗꯣꯏꯕ ꯈꯪꯗꯦ ꯃꯥꯟꯅꯗꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯌꯣꯛꯂꯛꯄꯁꯨ ꯄꯔꯨꯅ ꯌꯣꯛꯂꯛꯄꯗꯤ ꯋꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯅꯨꯅ ꯆꯥꯕꯒꯁꯤꯗꯤ ꯁꯥꯊꯤꯅ ꯋꯥꯈ꯭ꯔꯖꯥꯠꯅꯤꯕꯣ ꯑꯗꯣ ꯑꯩꯗꯤ ꯆꯥꯕ ꯊꯛꯄꯒꯁꯦ ꯌꯥꯝꯅ ꯋꯥꯏꯑꯦꯕ ꯃꯉꯣꯟꯗ ꯍꯣꯠꯅꯔꯛꯄꯗ ꯄꯔꯨꯗꯤ ꯋꯥꯗꯦ ꯃꯥꯏ ꯃꯕꯨꯛ ꯊꯜꯂꯒ ꯁꯨꯝ ꯂꯣꯏꯔꯦ ꯍꯥꯏꯅ ꯃꯉꯣꯟꯗꯗꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄꯗꯗꯤ ꯌꯦꯡꯁꯟꯗ꯭ꯔꯁꯨ ꯌꯥꯏꯑꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯔꯨꯒꯤ ꯂꯝꯍꯦꯟꯕꯁꯤꯗꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯏ ꯁꯤꯠꯆꯜꯂꯒꯅꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯗꯤ ꯑꯩꯒꯤ ꯊꯪꯅꯩ ꯅꯨꯄꯤꯁꯤꯅ ꯖꯨꯕꯤ ꯂꯗꯨ ꯄꯤꯔꯛꯄ ꯀꯣꯟꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯜꯂꯛꯑꯃꯤꯅ ꯃꯤꯒꯤ ꯀꯣꯟꯗꯣ ꯊꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯥꯂꯤ ꯄꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯑꯩꯅꯅꯦ ꯌꯨꯝꯗꯒꯤ ꯃꯃꯥꯡꯗ ꯏꯅꯦꯝꯕꯣꯛꯅ ꯄꯤꯔꯛꯄ ꯖꯨꯕꯤꯗꯣ ꯂꯥꯏꯗꯤ ꯈꯨꯔꯝꯈ꯭ꯔꯦꯕ ꯑꯗꯨꯒ ꯆꯥꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯅ ꯒꯨꯖꯤꯌꯥꯗꯣ ꯁꯦꯝꯗꯣꯛꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕ ꯒꯨꯖꯤꯌꯥ ꯁꯦꯝꯗꯣꯛꯑꯒ ꯑꯣꯏꯅ ꯖꯨꯕꯤ ꯂꯗꯨꯗꯤ ꯃꯥ ꯄꯤꯔꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯗꯣ ꯑꯗꯨꯅ ꯒꯨꯖꯤꯌꯥꯗꯣ ꯁꯦꯝꯗꯣꯛꯑꯒ ꯑꯩꯅꯅꯦ ꯒꯨꯖꯤꯌꯥꯗꯣ ꯁꯦꯝꯃꯒ ꯄꯤꯒꯦ ꯇꯧꯕ ꯈꯔ ꯍꯧꯖꯤꯛ ꯃꯣꯏ ꯇꯨꯝꯅꯔꯤꯉꯩꯗ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯣꯅꯨꯁꯨ ꯑꯁ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯀꯤ ꯀꯥꯔꯄꯦꯠꯁꯤꯒꯤ ꯃꯈꯥꯁꯦ ꯌꯥꯝ ꯐꯠꯇꯕ ꯇꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯝꯖꯤꯠꯁꯦ ꯁꯥꯊꯤꯅ ꯁꯤꯠꯄ ꯅꯨꯡꯉꯥꯏ ꯁꯤꯁꯦ ꯑꯩ ꯊꯥ 1.5 ꯃꯨꯛꯇꯤ ꯐꯥꯔꯦꯕꯀꯣ ꯑꯩ ꯁꯨꯝꯖꯤꯠꯁꯦ ꯁꯤ ꯀꯦꯟꯇꯤꯟꯗꯒꯤ ꯂꯧꯔꯛꯄꯅꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯕꯖꯥꯔꯗꯒꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄꯁꯦ ꯄꯤꯇ꯭ꯔꯨ ꯄꯤꯛꯑꯒꯅꯦ ꯍꯦꯛꯇ ꯇꯨꯝꯅ ꯍꯦꯛꯇ ꯄꯤꯛꯊꯒꯦꯕ ꯀꯦꯟꯅ ꯂꯣꯏꯕ ꯑꯗꯨꯒ ꯑꯁꯤꯁꯤ ꯀꯦꯟꯇꯤꯟꯗꯒꯤ ꯄꯨꯔꯛꯄꯅꯤꯁꯦ ꯂꯨꯄꯥ 100 ꯄꯤꯌꯦꯅꯅꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯁꯤ ꯀꯔꯤꯝꯐꯧ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯦꯛꯄꯒ ꯂꯩꯇꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯁꯤ ꯍꯧꯖꯤꯛ ꯁꯦꯡꯅ ꯁꯤꯠꯆꯜꯂꯒꯦ ꯁꯤꯠꯇꯣꯛꯄ ꯂꯣꯏꯔꯦ ꯑꯁꯤꯁꯦ ꯀꯣꯛꯇꯣꯔꯤꯕ ꯌꯦꯡꯉꯤ ꯑꯣ ꯀꯣꯛꯏꯗ ꯑꯥꯁꯨ ꯀꯣꯛꯈꯤꯗ ꯑꯗꯨꯕꯨꯗꯤ ꯐꯤꯁꯤꯅ ꯇꯧꯔꯁꯨ ꯀꯣꯛꯇ꯭ꯔꯤ ꯁꯨꯝꯁꯦ ꯗꯥꯛ ꯑꯗꯨꯝ ꯈꯔꯗꯤ ꯁꯨꯝ ꯂꯩꯔꯦ ꯀꯣꯛꯈ꯭ꯔꯦ ꯗꯥꯛꯀꯁꯦ ꯂꯣꯏꯅ ꯑꯩꯅ ꯚꯤꯝ ꯁꯥꯕꯣꯟꯗꯨꯅ ꯑꯐꯪꯕ ꯑꯃꯅ ꯇꯛꯈꯥꯏꯕ ꯀꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯨꯝ ꯃꯄꯥꯏ ꯐꯨꯔꯤꯠꯇꯒ ꯆꯦꯛꯁꯤꯜꯂꯝꯃꯤꯁꯦ ꯃꯐꯝ ꯄꯨꯝꯅꯃꯛꯇꯅꯤ ꯃꯥ ꯆꯦꯛꯁꯤꯜꯂꯝꯃꯤ ꯑꯗꯨꯏꯗꯤ ꯃꯌꯥꯝꯕꯅꯁꯨ ꯁꯥꯎꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯁꯤꯗꯒ ꯇꯧꯔꯝꯃꯤꯁꯨ ꯃꯌꯥꯝꯕꯅ ꯁꯥꯎꯔꯝꯃꯤ ꯃꯥꯏ ꯂꯥꯏꯔꯤꯛꯇꯒ ꯈꯣꯠꯆꯜꯂꯝꯃꯦ ꯍꯥꯏꯅ ꯌꯦꯡꯉꯨꯗꯣ ꯁꯤ ꯉꯥꯡꯁꯦ ꯌꯥꯝꯅ ꯂꯝꯍꯦꯜꯂꯤꯅꯤ ꯂꯝꯍꯦꯜꯂꯤꯅꯤ ꯁꯤ ꯉꯥꯡꯁꯦ ꯑꯗꯣ ꯐꯨꯔꯤꯠꯀꯁꯤꯗꯤ ꯁꯨꯗ ꯌꯥꯔꯣꯏ ꯃꯄꯥꯏꯁꯦ ꯁꯤꯗꯁꯨ ꯇꯧꯔꯝꯃꯤ ꯌꯦꯡꯉꯨ ꯁꯨꯗꯣꯛꯇ ꯌꯥꯔꯣꯏ ꯃꯄꯥ ꯐꯤꯗꯛꯁꯤꯁꯨ ꯂꯧꯊꯣꯛꯑꯒ ꯏꯟꯖꯟ ꯊꯝꯃꯝꯕ ꯇꯥꯔꯦ ꯅꯣꯡꯃꯒꯤ ꯐꯤ ꯁꯨꯕ ꯂꯦꯞꯄ ꯌꯥꯗꯦꯕꯣ ꯑꯉꯥꯡꯁꯤꯡꯁꯤꯅꯅꯦ ꯑꯗꯨꯏꯗꯤ ꯃꯣꯄꯥ ꯐꯤꯗꯛꯀꯁꯤꯗꯤꯕ ꯉꯁꯤ ꯊꯥꯔꯦ ꯍꯌꯦꯡ ꯂꯩꯒ ꯍꯪꯆꯤꯠ ꯁꯨꯗꯕ ꯌꯥꯗꯦ ꯍꯥꯀꯠꯆꯩꯑꯕ ꯁꯨꯝ ꯐꯃꯨꯡꯗꯁꯨ ꯁꯨꯝ ꯅꯩꯅꯕ ꯌꯥꯎꯕꯅꯤꯅꯅꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯀꯠꯆꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯏ ꯅꯨꯃꯤꯠ ꯅꯤꯅꯤꯈꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯗꯤ ꯃꯣꯄꯥ ꯐꯤꯗꯛꯁꯦ ꯊꯥꯅꯈ꯭ꯔꯗꯤꯅꯦ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯗꯤ ꯑꯉꯥꯡꯅ ꯁꯨꯝ ꯅꯩꯕꯅꯤꯅ ꯃꯣꯏꯅ ꯅꯩꯕꯁꯤꯗꯤꯕ ꯃꯈꯣꯡꯁꯨ ꯇꯩꯊꯣꯛꯇꯕꯤꯗ ꯀꯥꯅꯤ ꯑꯃ ꯍꯦꯛ ꯊꯥꯖꯤꯜꯂꯝꯃꯒꯦ ꯊꯥꯖꯤꯜꯂꯦ ꯃꯣꯄꯥ ꯐꯤꯗꯛꯁꯦ ꯀꯣꯔꯇꯣꯟꯒꯤꯅꯤꯅꯅꯦ ꯌꯥꯝ ꯊꯨꯅꯅꯦ ꯃꯆꯨ ꯀꯣꯛꯊꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝꯅ ꯄꯨꯔꯥꯅ ꯃꯥꯜꯂꯤꯕ ꯌꯥꯝꯅ ꯌꯨꯁ ꯇꯧꯅꯕ ꯅꯠꯇꯦ ꯌꯥꯕꯅꯦ ꯑꯁꯣꯝꯗꯒ ꯌꯦꯡꯉꯨ ꯀꯣꯛꯈ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯀꯣꯛꯈ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯀꯣꯛꯈ꯭ꯔꯖꯥꯠꯅꯤ ꯑꯗꯣ ꯁꯤꯁꯨ ꯀꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯕꯦꯗꯁꯤꯠꯁꯦ ꯑꯅꯤꯁꯤꯗ ꯑꯣꯏꯅꯅꯦ ꯁꯤ ꯁꯨꯗꯣꯛꯑꯗꯤ ꯑꯁꯤ ꯊꯥꯔꯦ ꯑꯁꯤ ꯁꯨꯗꯣꯛꯑꯗꯤ ꯑꯁꯤꯃꯨꯛ ꯊꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯤ ꯌꯥꯝ ꯑꯗꯨꯝ ꯀꯣꯛꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝ ꯑꯃꯟꯕ ꯃꯥꯜꯂꯦꯕ ꯀꯣꯇꯟꯁꯦ ꯑꯗꯨꯒ ꯇꯨꯝꯕꯗꯗꯤ ꯍꯤꯞꯄꯗꯗꯤ ꯑꯗꯨꯝ ꯀꯣꯇꯟꯁꯤꯅ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯃꯣꯟ ꯑꯅꯤꯗꯤ ꯂꯩꯔꯦ ꯃꯣꯟ ꯑꯅꯤ ꯃꯣꯏ ꯁꯣꯝꯗ ꯇꯨꯝꯅꯔꯤ ꯃꯣꯏ ꯑꯅꯤꯁꯤꯃꯨꯛ ꯌꯦꯡꯉꯨꯒꯦ ꯁꯤꯅ ꯕꯥꯊꯔꯨꯝꯗ ꯊꯝꯖꯤꯜꯂꯝꯃꯒ ꯑꯗꯩ ꯖꯨꯕꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯇꯥꯊꯣꯛꯑꯒꯦ ꯒꯨꯖꯤꯌꯥꯁꯤꯁꯨ ꯑꯅꯤꯁꯤꯁꯦ ꯑꯃꯨꯛ ꯇꯨꯝꯃꯤ ꯌꯦꯡꯁꯤꯗ ꯄꯔꯨꯗꯤ ꯉꯥꯡꯊꯠ ꯂꯣꯏꯔꯒ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯗ꯭ꯔꯤꯕ ꯈꯪꯗꯦ ꯇꯨꯝꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯁꯣꯝꯗꯁꯦ ꯐꯟꯅꯒ ꯇꯨꯝꯃꯤ ꯁꯤ ꯔꯨꯝꯁꯤꯅ ꯈꯔ ꯏꯪꯉꯦ ꯑꯃꯨꯛ ꯑꯁꯤ ꯁꯣꯝꯗꯩ ꯉꯥꯜꯂꯦꯅ ꯃꯣꯄꯥ ꯐꯤꯗꯛ ꯑꯃ ꯈꯟꯖꯤꯜꯂꯤꯅꯤ ꯑꯗꯨ ꯁꯤꯗ ꯑꯩꯒꯤ ꯖꯨꯕꯤꯁꯦ ꯂꯩꯔꯦ ꯁꯤꯗꯩ ꯖꯨꯕꯤꯁꯦ ꯑꯃꯈꯛ ꯂꯧꯔꯒ ꯁꯤꯅ ꯍꯧꯔꯨꯗꯣꯏꯅꯤ ꯖꯨꯕꯤꯁꯦ ꯀꯅꯥꯝꯅꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯖꯨꯕꯤꯁꯦ ꯆꯥꯕꯤꯗꯦꯕ ꯂꯥꯏ ꯈꯨꯔꯝ ꯂꯣꯏꯕ ꯅꯠꯇꯅꯦ ꯑꯗ ꯈꯨꯔꯝ ꯂꯣꯏꯔꯒ ꯁꯤꯗ ꯁꯨꯝ ꯊꯝꯖꯤꯟꯕ ꯖꯨꯕꯤꯁꯦ ꯀꯅꯥꯝ ꯆꯥꯕꯤꯗꯦꯕꯅꯦ
गुजियागुम्बा लड्डूगुम्बा ओइरदि चादोइबा तारदिने याम हाउन चाइएबा आंगांसिंसु अदो गुजिया ओइरदि अइना खाली थंगनैसिदा मरी मंगाम पिबिखरगा अदुगैदि परुइसु हयंग स्कूल टिफिन दा हापदि टिफिन गी अमा टेंशन फ्री ओइरनि अदुना सिसे हौरसि मैदासे हाना तोला थम्मगे थुम खरा हापसलगा थाव खरगा दिवाली का मनसले दिवाली दे अदुम मपान की मिसिंग को गुजिया लड्डू मैम सेमनरा जेनबीदो तौयबा अदो गुजिया हरदी दिवाली माले अदो कोइदी दिवाली का नतब जुबीबु लेरेदे लड्डू नत्र सुमाय हौरे अदोदी अखोय मपासु खंगदे अंगांगनी सु खंगदे तुम चाबनिनाने जुबी ओयदे अदुम कंगना मांगिद्रोबनी खुजे मनुंगदगा कोफाय काना जी इसिंग खरा हापै फजना तोलगे फजना तो लोरे मकों हमजना थमगे ngahaktan rest ado thausu yaromdre thause ai keno dagi lobani ko online dagi lobani ba online da na dum offer tharak ko hongdo hongdin tobani refine oil se mayam di thamda ko liter kyam changne thause ai gi di thause lai gi khoi gi dia than bagi thau ko pulaga तर मंगा दे दुम चंगे रिफाइन अनि खका अदोइदि मस्टर्ड ऑयल अहुम खका अदुम दि लौरे था खुदिंग अहुम मंगा दि सुम चंगे gi अदसे मुथु गायरा हापचल लगे असिगी जगसिगदना नुंगाबे हेलाबैना थाव हापसे मैमना नुंगनाबदि खंगदरे असेनाने सेंगदोक्सु नुंगाय फेंगदोक फेंगिन तोरसु अदुम नुंगायरे हानाय खरादि यावरेबा अदो ओक्ति ओरोय थाव सुमायना तौथुक तौसिन आंगांग स्कूल चटपगी अमा तौबनिने अदोइदि ngasu khoma pase toina saeba aduna थाव साथेना चंगरजानि अदो यारे जुबीसे मुथु गायरे जुबीसे मही गे याम योरमदि हावद्रोमनि फजना थुंगनी मनुंगदि फजना मही चंगरबा केनो से मो लौथोगे जुबीसे काना खोना लेदिनो आइदि डायरेक्ट ग्राइंडर दा तखाइबेनि ग्राइंडर से माइ खुमजन दे खोगी थाव म्याम सिनने थावरे म्याम नने nga baza to nga fry to bo khurpasi थावरे म्याम न नपसल लगने हेक्तने गनो तोबा अधुना ने मो लेबा अदुना इन खुमजला थम अदु हजिक से ग्राइंडर दा तखाइ दोइनि सुमाइन तक थोय जुबी से अदुगो आई एलआईसी से हपौदरे जुबी से तक एलआईसी हपमदे अदुम यारबा अदु सुरगा अदुम हापचलनी से हापचले सुगारगे एलआईसी सिजु अदो जुबीदमा हापसुने आदि सुम खंगदि काय आई सुम सुजी खरसु हापेबा जुबीदमा हापतेबने अदो सुजी खतंगा हापनी सुजी से सुम मनम मागी हिंगाय मनमम नंबदो अदुदो चटनबगी तने मई से तफलगा काबो काबो ngौथोगे सुजी सिमु यारे खतंग हेंजनग्रा मारे ngौना थमगदि को मनम तुता चखिनबगेना अदो सुम थांगदबदने थांगदरगा सुमाय संदो ओदरि सुम ngamjanbana हालेबा अदो हजिक जुबी सिसु अमु हापचलगे खांगदा जुबी सु ड्राई ओइरक्तिबो काबो काबो ngौरगे मई तफलगा ड्राई ओइरे गी जुबी सिसु दुकैदि से सुजी से हापचलाने संदाबु तासलेने ममजले आइसे वीडियो से ngasi editing तौरा थांगत पंगमदुरा ngमोइदा ngदे ngasi से date 15 ने अदो थांगत ngमोइदा खंगे दा चिनी सु हापचलनी मैम अदो आइदि चिनी से कोइ चाबा मतमदा कक 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 लावरगा चाबदुना हावबा हावेबने अदुनाने सुमायना खरा थांगदरगा हापे अदुगा चिनी से चानिंगदबा तारगा दि अदुम जुबी ngौबा मतमदा सुम हापचंगादि मान नपकनेबा अदो सुमायना फरा तौबसदि आइदि सुमायना पामेबा अदो मैमसु कमेंट दम हाइबिरो कमायना मैमसु हौनागेना अदो घी खतंगा हापे अंगांग चादोइनिना इसा चादमिना को खरा हेल्दी ओइना खरा घी हापचलगे परुसु नोइसु चादनी अदोइदि थांनै से खरा पिबिबुदि पिबिरानी घी हापसु यायबा अदो आई सुम घी खरा दि हापचले दुगैदि संगोम पाउडर से खतंगा हापनी हाउनबगे युमदा चाबनिना को इहो खरा हाउनबा तौरगा खतंगा हापगे अदुगा मीना सुको मिंगोंदा सुपी देनिना हावी हाइरादि नुंगाइना से फजना मिक्स तौरगे से जुबी लड्डू तार से यारे सोइन तसलगा अदा जुबी लड्डू ताबा तादि खतंगा घी याम हलदि लड्डू ताबा तारदि खतंग घी यामदि नपसलनी असिदि अदु मनुंगदा हापतोइनिना अदो से होजे फजना ओखाइरगा मैदि मुथत खरेबा असुम मनिलना दुम ngौरेनि इंधरे सिसु अइनने पुखमदा खाइदो थमेबने खरा इंधनाबायना दोइति हौजी मोइदा तोरबसे तमसे सिदा लेरे फ्रेम सुमाय याम पिकना गोल दौरगे अदुका सेतागे अदुमने मैम सेमदोक्तरेबा कइनो आइदि होरेन सी फ्रेम सिगी सुमाय चपसेलागा मपान हेंदोरपदुना मोमो सिदा तोसन मना फैयाबने नतदि कंसन गरानी
yamna thana di taktre khara parap tawragane aduga sigi manungda hapani aine jubi ga sing ngauthoi se ne kuina jatna bagena tawbane ba asum loina di chawa ngamoi do aduna adu sumaina jubi doidi suji ga se ngautho di yam kuina thamma yare ba agi si frame se yamna kuireba frame ne aduna si maya masigi maya se yam laude ba aduna ai hana sumaina to kupsalle amakang mamangda sangbang khale me adudi sathina nungai gra jani adudi me su kupsala adum yaeba sumai hendorok pasena ne adum kano tawne matum matum tadna thamdra baina ne ahan badagi si mayam gi shape leibani koi triangle shape su leibani mong gi ne ado sumaina ai di thache sumai to base phaje yaba sumaina tawraga ai loina semdoge loire hapa menba loina loire aduga hojik se tawrane ba ado hojik engonda lemhore sugakti lemhore asisina dum kano tawraga ka katani ki semjelani khatang di lemhore khar khar yama su yaw khra bane natradi ogadani sina tanani khak thoadi ko ado yage da hojik do ai myam je thau sing ha mamang da sahan ngra bane bane khoi thau hing manam do ne ba aduga hojik mai muthana thame amo hojik mai se liri tharaga dum thadarani khang je thau se kitang sarak paga ne थाव से हो जिक्र कर सारे मई तफल लगे डालने की थाव से बता दे मरी मरी खतंग हाना ताव रगे चनन न दे सरुगा लास्ट नि लोड मखादा अमु अमु बताई जो माइने खरा ताव बसे खदी फ्राई तो बसे ताबनी अदुगा एकी सी यों सिमा मसक फजरम यों अखोय परू चंगबिरम बगिनी से अखोय परू से आइना ने मोयनी संदासु तासले मोयनी से तुम होगो खरायना ने मोयनी न तुम हम फमु मोन ग दो लोसलु चंगी मेदने मई लेखला थम मई लेखलदी कासन मना हाले बा दोइदी प्रेक प्रेक सु लाउ देदना लाउदी लाउ मारे मा लेखला थंबिरमिने ओय मा मसे ngang से मिट लेथोपगा जापोनते अदो हजिक ए गुजिया से लोइदी लोइरे सिदा मसक थिरा बा अखोय परू तौरम बगिने अदो संदा तासले ममझले बा पुंग मंगा गा मखाय तारे सोनु सु ट्यूशन चखरे अदो थंगनै नुबि से आइना पिरु चोयना मा पिरु चोयना आइना हाइगे तो बु मा हाना चखि बना हानगे से तेंगो लेरे आइगे तेंगो चा मानि मागी तेंगो से अदो खरा फजबा येंगा हापी खरगे मोय सुंगे अंगांगा ममागा मोय अहुमतनी अब अंगांग बुदि अमा खतंग तनी अदो हजिक मनेम बोग लाई अदो मोय मरी बुदि मरी नि अदो सु मंगा का हापी खरगे मंगा का हापी खरगे से थिलुगी गे मैम अदुगा फंगनारसी मोय सोंदा पिरामे अदुगा असिसिना अखोयगी परुगी खय परू लमेनबा नंसी अंग चावसे ओमिसो चा हावरे जों हजिक से पुंग मंगा मखाय तारे दो हजिक से आइना ने असी से बोयाम अमदा हानजलनी नचदी खोई पथगिने बा केम केम लावरे बा अदुना ममधरे बो फजना दु थादोंना बा तौरुगे अहान बदा मथकते इसिंग चाइरो दोइनी वीडियो तौरे एरगबगे हेंजन मम जरै बा गाय लोइ थादरबा नंग मखादा हा हावब्राने बाबू हावब्रा हाइदो हा हाविया चाबगा जाम हये ममाइदगे जों मार्कर जेक्सल रो मासु ममाइदगे जेक्सलमी जों लमियनबा कोई परू से चारम बगी से थबक से लोइसलागा एडिटिंग तौगे तौबसे ngasi nangaroi duri ngasi video thangarpase adum tauna ising chai kumnarakoda pung 6 tare adu asimo hoji sengna teithoga wai teithoni aduga dup thagi ge lok khurabni दुप थाब लोरे मैम अदुगा अखोय मपासु हले याबा ड्यूटी देगी अंदो मा हजे आलूगा से कइनो पोटल ग लेरे ने अजि सालो लगे कोंग से नारे लेप लेप ngसाइ दे हौबनी ने अखोय मपासु इरु माइथा लोय खरे अखोय बानी गी चा अखोय सोनु बुदी लागत्रि ट्यूशन देगी
Oza. Yes. Ai sa ya pen tha da bai na. Hoi ki ke no ne diya se mut khi ngai na sa ra ja ni da tha ra ke du. Lebu do ka hap. Sum wai ne su. Jam sum jalu no ko ai ki do nang jam sum jal lek ta. Ai ki do ai sum ma ke sum. Ja re. मुझे भी खिलानी। लिख का संगे ने साद। हाँ। परू मसा कर बने अमुक थादा की बरगे ने लेबू नहीं मासा नहीं ले हाँ जामे कहीं नो ले के अधूनी लेबू चाहिए ओए मासी बहुत मीठा है यूं चारो जिंगे से लो खूब से दने माने लेबू पाम बसीदी कहीं मया मने खितंग सिन बजा दे ओय मा मार्कर जेक्सल मी बे जों लोइना नगी फुरी तो मोपा फिदगो अदु गैदी सिगे जो ममा गे जेक्सली जों लमिन बनी सि चारो बाबू केम लाउरा छ सी ओरदी परू सु चाय सोनु सु चाय मपा सु चाय ना जुबी ओरदी अदुम कोफाय का अदो ngasi वीडियो से लोइसलगे नंग हाइरो ना अमता ngसाइ दे तौरे नि आइदी वारे बा ayuk tay natin nung tindagi ni. Ano may amnungay rin last na to yung. Sarino nang naroon do, juda ka nga mo dumain to ikay gino do. May amnungay rin yung video sa live subscribe to gano'n mo nunga matang sila lusin dyan rin. Kung sa'yo wajar eh. Matang yung video damo tek na resi. Matang yung video. Ama yung ni, lebu ka sungre yung ni thaka no haga.